ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯐꯖꯕꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯤꯗꯣ ꯅꯤꯡꯊꯤꯀꯣ ꯐꯖꯩ ꯌꯦꯡꯕꯒꯤ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯆꯕꯗꯤ ꯋꯥꯡꯂꯕ ꯅꯤꯡꯊꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯑꯋꯥꯡꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯅꯤ ꯃꯣꯃꯣꯟꯒ ꯅꯣꯛꯆꯩ ꯌꯥꯏꯐꯔꯦꯟꯗꯣ꯫ ꯊꯥꯞꯅ ꯎꯔꯤꯕ ꯃꯤ ꯄꯣꯡꯅ ꯆꯪꯕ ꯀꯤꯔꯕ ꯎꯃꯪ ꯑꯁꯤꯗ ꯑꯃꯨꯛꯇꯗꯤ ꯆꯪꯉꯨꯒꯦ ꯈꯜꯂꯤ꯫ ꯑꯕꯣꯛꯅ ꯍꯥꯏꯕꯗꯗꯤ ꯁꯨꯔꯨꯡ ꯑꯃꯁꯨ ꯂꯩ ꯍꯥꯏ꯫ ꯃꯅꯥꯏ ꯄꯨꯔꯦꯜꯅ ꯃꯖꯥꯏꯕꯨ ꯇꯥꯝꯅ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯆꯪꯈꯤꯕ ꯃꯤ ꯑꯃꯠꯇ ꯍꯤꯡꯗꯦ ꯍꯥꯏꯅ ꯅꯅꯥꯏꯅ ꯇꯥꯖꯩ꯫ ꯀꯅꯥ ꯍꯥꯏꯅꯣꯗ? ꯆꯤꯡꯕꯨꯡꯒꯤ ꯋꯥꯕꯨ ꯊꯥꯖꯕ ꯌꯥꯕ꯭ꯔꯅꯦ? ꯈꯪꯗꯦ꯫ ꯃꯐꯝꯁꯦ ꯍꯦꯛ ꯎꯕꯒ ꯑꯩꯅ ꯑꯁꯨꯛ ꯆꯠꯅꯤꯡꯕ ꯄꯣꯛꯏꯁꯤꯅ ꯀꯔꯤꯒꯤ? ꯃꯖꯥꯏꯕꯨ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯏꯃꯥ ꯂꯥꯛꯏ꯫ ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯄꯥꯒꯤ ꯌꯥꯏꯐꯔꯦꯜ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯏꯄꯥꯅ ꯍꯧꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯕ? ꯅꯪ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯊꯤꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯄꯥꯅ ꯊꯤꯌꯨ ꯍꯥꯏꯕ꯭ꯔꯥ? ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕ꯫ ꯅꯄꯥ ꯅꯤꯡꯊꯧꯗ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯑꯌꯦꯠꯄ ꯄꯤꯔꯣꯏ꯫ ꯃꯥ ꯑꯩ ꯅꯆꯥꯁꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ? ꯑꯣꯏꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯔꯕꯅꯤ꯫ ꯌꯦꯡꯉꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯏꯆꯥꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯒ ꯏꯄꯥꯁꯨ ꯂꯩꯕꯥꯛ ꯉꯥꯛꯄꯁꯤ ꯄꯣꯊꯥꯔꯒꯦ ꯏꯆꯥꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯜꯂꯒꯦ ꯈꯜꯂꯤ꯫ ꯕꯥꯕꯥ ꯏꯃꯥ ꯅꯆꯥꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ꯫ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯈꯣꯡꯂꯣꯏꯗꯤ ꯏꯁꯥꯅ ꯊꯤꯖꯒꯦ꯫ ꯃꯇꯝ ꯈꯔ ꯑꯩ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯆꯠꯊꯣꯛꯆꯒꯦ ꯍꯥꯏꯕꯕꯨ ꯏꯄꯥꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠ꯫ ꯐꯔꯦ ꯏꯄꯥꯅ ꯊꯥ 2ꯒꯤ ꯃꯇꯝ ꯄꯤꯔꯒꯦ꯫ ꯊꯥ 2 ꯍꯦꯛ ꯐꯥꯕꯒ ꯏꯃꯧ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯜꯂꯛꯎꯀꯣ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯕꯗ ꯌꯥꯏꯐꯔꯦꯜ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯕꯥꯛ प्रꯖꯥꯅ ꯄꯥꯝꯅꯕ ꯂꯩꯃ ꯅꯤꯡꯊꯧꯅꯤ꯫ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯑꯆꯧ ꯄꯤꯁꯛ ꯅꯥꯏꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯁꯒꯣꯜ 2 ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯖꯥꯏꯕꯨ ꯏꯕꯥꯅꯤꯈꯛ ꯆꯠꯇꯣꯏꯔꯣ ꯁꯒꯣꯜ 2ꯈꯛ ꯊꯧꯔꯥꯡꯉꯤꯁꯤꯕꯨ? ꯌꯥꯏꯐꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯤꯔꯤꯔꯣ? ꯀꯤꯅꯨꯗ ꯑꯩ ꯌꯥꯎꯔꯤ꯫ ꯅꯇꯩ ꯃꯊꯤꯕꯨ ꯆꯠꯄꯗꯨꯕꯨ ꯃꯤ ꯌꯥꯝ ꯆꯦꯟꯗꯕ ꯃꯊꯧ ꯇꯥꯗꯦ꯫ ꯊꯣꯉꯛꯄ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛ꯫ ꯄꯨꯔꯦꯜꯅ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯅ ꯐꯤꯖꯦꯠ ꯍꯣꯡꯂꯤ? ꯃꯆꯥꯏꯕꯨꯡꯉꯣꯅ ꯁꯦꯒꯥꯏꯔꯕ ꯐꯤꯖꯦꯠ ꯁꯦꯠꯂꯤꯅ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯕꯗꯤ ꯑꯎꯕ ꯀꯅꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯈꯪꯒꯅꯤ? ꯊꯤꯜꯂꯒ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯁꯒꯣꯜ ꯑꯁꯤ ꯊꯧꯅꯕ ꯇꯧꯔꯁꯤ꯫ ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯁꯒꯣꯜ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗꯒꯤ ꯊꯧꯗꯣꯔꯛꯏ꯫ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯄ ꯂꯩꯇ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯃꯥꯁꯨ ꯇꯥꯈ꯭ꯔꯦ ꯊꯦꯡꯈ꯭ꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯑꯁꯨꯛ ꯁꯣꯡꯂꯕ ꯎꯃꯪ ꯑꯁꯤꯗ ꯊꯧꯖꯤꯜꯂꯤꯕꯁꯤꯕꯨ? ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯪꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯨꯏꯅꯗꯒꯤ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯀꯨꯏꯔꯣꯏ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯝꯁꯤ ꯑꯗꯨꯒ ꯊꯣꯔꯛꯁꯤ꯫ ꯈꯪꯉꯤꯍꯦ ꯃꯤꯔꯥꯡꯒꯤ ꯃꯤꯔꯥꯡ ꯉꯥꯛꯇ ꯀꯥꯏꯗꯅ ꯁꯨꯝ ꯆꯪꯈ꯭ꯔꯤꯗꯨꯕꯨ? ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯦ ꯑꯩꯗꯤ ꯀꯤꯕꯅ꯫ ꯌꯥꯏꯐꯔꯦꯜꯅ ꯁꯨꯝ ꯆꯪꯉꯛꯄꯗ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯍꯧꯖꯤꯟꯕ ꯏꯁꯣꯡ ꯁꯣꯡꯅ ꯂꯩꯕ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯅ ꯁꯨꯝ ꯀꯧꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯍꯧꯔꯤꯕ ꯁꯣꯡꯂꯤꯕ ꯎꯔꯤ ꯋꯥꯔꯤꯗꯨ ꯌꯥꯏꯐꯔꯦꯜꯅ ꯊꯥꯡꯁꯥꯡ ꯂꯣꯏꯅ ꯍꯥꯏꯗꯠꯂꯝꯃꯤ꯫ ꯊꯣꯡ ꯑꯃꯁꯨ ꯄꯥꯜꯂꯤꯅꯤ꯫ ꯊꯣꯡ ꯑꯁꯤꯒꯤ ꯂꯩꯇꯦꯡꯁꯤ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯄꯨꯔꯦꯜ ꯌꯥꯏꯐꯔꯦꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯖꯩꯕꯨ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯤ꯫ ꯃꯐꯝ ꯑꯁꯤ ꯊꯣꯡ ꯑꯗꯨ ꯁꯣꯛꯄꯤꯔꯣꯏ꯫ ꯄꯨꯔꯦꯜꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯗꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯅꯝꯂꯨꯕꯗ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯟꯈꯤ꯫ ꯌꯥꯏꯐꯔꯦꯜ ꯍꯣꯏꯅ ꯍꯦꯛ ꯐꯥꯎꯖꯤꯟꯕꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯅꯣꯝꯕ ꯍꯧꯔꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯦ ꯎꯔꯨ ꯎꯪꯉꯤ ꯄꯥꯏꯔꯦ ꯌꯥꯏꯐꯔꯦꯜꯅ ꯑꯅꯤꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯄꯥꯏꯗꯨꯅ ꯄꯥꯏꯊꯔꯛꯏ꯫ ꯁꯨꯝ ꯄꯥꯏꯊꯔꯛꯄꯅ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯁꯥꯐꯨ ꯀꯟꯅ ꯇꯥꯔꯛꯄꯅ ꯄꯨꯔꯦꯜꯗꯨ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ꯫ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯑꯁ ꯑꯩꯁꯦ ꯅꯤꯡꯒꯣꯡꯒ ꯀꯥꯡꯒꯣꯡꯒ ꯂꯣꯏ ꯀꯥꯏꯔꯦ꯫ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯁꯤꯖꯤꯕ ꯑꯩꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ
ꯀꯥꯏꯗꯨꯅꯅꯦ ꯂꯩꯔꯤꯁꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯃꯐꯝꯁꯤꯕꯨ ꯂꯥꯡꯒꯅꯨ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯣ ꯅꯪ ꯁꯤꯗ꯭ꯔꯤꯌꯦ ꯐꯥꯒꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯗ꯭ꯔꯦ ꯂꯦꯡꯕꯒ ꯌꯥꯗ꯭ꯔꯦ ꯌꯥꯏꯐꯔꯦꯜ ꯄꯨꯔꯦꯜꯒꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯂꯥꯎꯅꯔꯒ ꯃꯁꯤ ꯏꯐꯨꯠꯂꯤ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯊꯦꯕꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤ ꯑꯗꯣꯝꯅ ꯆꯦꯟꯈꯤꯕꯗꯨ ꯄꯨꯔꯦꯜ ꯑꯃꯗꯤ ꯌꯥꯏꯐꯔꯦꯜꯅ ꯎꯍꯧꯏ ꯄꯨꯔꯦꯜ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯦꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯕꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯎꯃꯪ ꯑꯁꯤꯗ ꯅꯠꯇꯦ ꯃꯣꯏꯒꯤ ꯍꯦꯂꯣꯏꯒꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯃꯖꯥꯏꯕꯨ ꯑꯩꯈꯣꯏꯁꯦ ꯍꯦꯂꯣꯏꯅ ꯆꯦꯜꯂꯤꯔꯣ ꯅꯠꯇꯦ ꯂꯥꯏꯅ ꯆꯦꯜꯂꯤꯔꯕ ꯑꯩꯗꯤ ꯀꯤꯖꯕꯅ ꯌꯥꯗ꯭ꯔꯦ ꯏꯆꯥꯒꯁꯦ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯠꯇꯦ ꯑꯩꯁꯤ ꯍꯤꯡꯉꯤꯕꯣ ꯃꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯥꯏꯗꯅꯣ ꯑꯗꯨ ꯂꯥꯛ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯧꯁꯤ ꯑꯣꯏꯃ ꯉꯝꯖꯔꯣꯏ ꯑꯩ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯂꯣꯏꯔ ꯂꯥꯏꯔ ꯃꯤꯔꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯒ ꯃꯥꯡꯕ ꯉꯝꯈꯤꯔꯣꯏ ꯃꯖꯥꯏꯕꯨꯡꯉꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯃꯇꯨꯡꯗꯅ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯃꯥꯗꯨ ꯀꯞꯄꯒ ꯃꯁꯛꯇꯨ ꯊꯤꯖꯤꯜꯂꯅꯤ ꯍꯥꯟꯅꯩ ꯈꯔ ꯑꯃꯝꯕꯗꯒ ꯎꯗ꯭ꯔꯦ ꯅꯪ ꯂꯩꯍꯧꯔꯗꯨꯗꯤ ꯑꯩ ꯆꯠꯂꯦ ꯍꯩꯃ ꯆꯠꯈ꯭ꯔꯦ ꯊꯅꯝꯃꯤ ꯇꯣꯝꯇ ꯀꯤꯕꯗꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯖꯥꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯏꯇꯣꯝ ꯂꯩꯍꯧꯕ ꯀꯤ ꯁꯣꯝꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯨꯡꯂꯒ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤꯆꯥ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯂꯩꯔꯕꯣ ꯈꯪꯒꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯛꯄꯗ ꯃꯐꯝ ꯑꯗꯨ ꯅꯤꯜꯂꯤ ꯈꯪꯍꯧꯗꯅ ꯆꯥꯎꯈ꯭ꯔꯕ ꯅꯨꯡꯖꯥꯎ ꯑꯗꯨꯁꯨ ꯀꯥꯏꯈꯤꯔꯝꯃꯤ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯤꯛꯏꯁꯤꯕꯣ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯅꯣꯡꯊꯛꯇ ꯎꯆꯦꯛ ꯁꯪꯒꯨ ꯀꯌꯥꯅ ꯃꯥꯏꯀꯩ ꯁꯤꯂꯥꯏ ꯈꯪꯗꯅ ꯄꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯀꯣꯔꯧ ꯅꯣꯡꯖꯥꯁꯤ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯃꯥꯟꯗꯦꯕ ꯃꯤꯍꯤꯡ ꯅꯝꯃꯤ ꯃꯤꯍꯤꯡ 이හිꯡ ꯊꯛꯅꯤꯡꯉꯦ ꯀꯨꯏꯔꯦ 이හිꯡ ꯊꯛꯇꯕ ꯊꯦꯕ ꯎꯆꯤ ꯆꯥꯕꯁꯤꯅꯗꯤ ꯑꯩ ꯄꯨꯛ ꯊꯜꯂꯣꯏꯗꯧꯔꯤꯕꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯥꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯆꯥꯔꯨꯒꯦ ꯄꯨꯛꯁꯦ ꯊꯟꯅ ꯁꯣꯝꯗꯅ ꯄꯨꯔꯦꯜꯒ ꯌꯥꯏꯐꯔꯦꯜꯒꯗꯨ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯏꯔꯤꯛ ꯂꯩꯕꯥꯛ ꯌꯧꯔꯛꯏ ꯏꯔꯤꯛ ꯂꯩꯕꯥꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯏꯔꯤꯛ ꯈꯨꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯔꯥꯡ ꯀꯌꯥꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯏ ꯃꯐꯝ ꯑꯗꯨ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯉꯥꯛꯇꯨꯅ ꯊꯜꯂꯤꯕꯨ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯛ ꯐꯖꯔꯕ ꯃꯐꯝ ꯑꯗꯨ ꯇꯤꯟ ꯌꯣꯠꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯉꯤ ꯇꯝꯕ ꯑꯅꯤꯗꯨ ꯄꯨꯔꯦꯜꯅ ꯋꯥ ꯀꯩ ꯈꯨꯐꯖꯅꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯄꯨꯝꯂꯪ ꯍꯦꯛ ꯂꯪꯕ ꯃꯤꯠꯀ ꯂꯣꯏ ꯊꯛꯑꯦ ꯇꯧꯔꯤꯁꯤ ꯇꯤꯟꯒ ꯇꯥꯔꯤ ꯇꯧꯔꯤꯁꯤ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯗꯨ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯉꯤꯀꯥꯟꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯝꯕ ꯑꯅꯤ ꯑꯗꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯈꯤꯔꯝꯃꯤ ꯄꯨꯔꯦꯜꯅ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯦ ꯑꯩꯅ ꯂꯥꯎꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯃꯖꯥꯏꯕꯨꯡꯉꯣ ꯅꯪꯁꯨ ꯈꯔ ꯂꯥꯎ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯆꯍꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯏꯔꯤꯛ ꯂꯩꯃ ꯃꯄꯥ ꯅꯤꯡꯊꯧꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯗꯨꯒ ꯐꯥꯔꯛꯂꯤꯕ ꯇꯝꯕ ꯑꯅꯤꯗꯨ ꯃꯄꯥꯗ ꯃꯁꯛ ꯇꯥꯛꯅꯕ ꯊꯥꯡꯁꯥꯡꯗꯨꯅ ꯂꯥꯡ ꯑꯗꯨ ꯍꯥꯏꯗꯠꯂꯛꯏ ꯏꯄꯥ ꯅꯤꯡꯊꯧ ꯇꯝꯕ ꯑꯅꯤ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯜꯂꯤ ꯅꯤꯡꯊꯧ ꯂꯨꯋꯥꯡꯅ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯆꯪꯂꯛꯂꯤꯕ ꯏꯔꯤꯛ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯌꯥꯏꯐꯔꯦꯜꯗ ꯊꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯆꯪꯉꯛꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯀꯅꯥ ꯂꯩ ꯅꯨꯄꯥ ꯑꯅꯤꯁꯤ ꯐꯥꯖꯤꯜ ꯄꯨꯔꯦꯜꯅ ꯁꯛꯍꯦꯟꯕꯤ ꯊꯦꯕ ꯏꯍꯦ ꯁꯣꯏꯔꯦ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯐꯥꯖꯤꯟꯕꯤꯅꯨ ꯁꯣꯏꯗ꯭ꯔꯦꯗꯣ ꯃꯐꯝꯁꯤꯗ ꯌꯥꯏꯕꯤ ꯃꯥꯡꯕ ꯅꯨꯄꯤꯅꯤꯅ ꯃꯁꯛ ꯏꯃꯥ ꯐꯖꯈꯩ ꯐꯠꯇꯦ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯌꯥꯏꯐꯔꯦꯜ ꯑꯃꯗꯤ ꯄꯨꯔꯦꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯃꯤꯐꯥꯁꯪ ꯑꯗꯨꯗ ꯃꯤꯐꯥꯁꯪ ꯑꯣꯏꯔꯁꯨ ꯃꯐꯝ ꯑꯗꯨ ꯅꯤꯡꯊꯤ ꯐꯖꯩ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯤꯡꯉꯦ ꯂꯩꯔꯥꯡꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤ ꯌꯥꯏꯐꯔꯦꯜꯅ ꯂꯩꯔꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯁꯨꯛ ꯅꯤꯡꯊꯤꯕꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯔꯣꯏ ꯑꯩ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯏꯔꯝꯗꯝ ꯀꯣꯅꯨꯡꯗ ꯆꯠꯅꯤ ꯅꯪ ꯁꯣꯏ ꯆꯠꯅꯤ ꯑꯩꯈꯣꯏꯕꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯣ ꯅꯨꯄꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯇꯣꯞꯄ ꯐꯤꯕꯝ ꯑꯃꯗ ꯇꯥꯔꯦꯗ ꯇꯧꯔꯤꯁꯦ ꯌꯥꯔꯦꯗ ꯇꯣꯛꯑꯣ ꯇꯥꯅꯤꯡꯗꯦ ꯅꯪ ꯍꯦꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯋꯥꯈꯜ ꯈꯤꯇ ꯈꯟꯒꯦꯕ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯦꯜꯍꯟꯗꯕ ꯌꯥꯗꯦ ꯏꯔꯥꯡ ꯇꯧꯒꯦ ꯑꯩ ꯌꯣ ꯑꯃꯨꯛꯇ ꯄꯨꯛꯁꯤ ꯄꯥꯏꯔꯒ ꯅꯣꯛꯀꯦ
ngasi ꯐꯥꯎꯗ ꯅꯨꯄꯤ ꯇꯥꯟꯅ ꯐꯥꯎ ꯌꯦꯡꯗꯕ ꯃꯖꯥꯏ ꯕꯨꯡꯉꯣꯅ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤ ꯅꯨꯄꯤꯁꯦ ꯀꯦꯜꯍꯟꯗꯣꯏꯕ ꯍꯣꯠꯅꯧ ꯍꯣꯠ ꯅꯪꯒꯤ ꯃꯖꯥꯏ ꯕꯨꯡꯉꯣꯗꯣ ꯀꯧꯔꯛꯀꯅꯨ ꯏꯇꯥꯎ ꯀꯧ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯔꯤꯁꯦ ꯃꯤꯆꯝ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯄꯨꯔꯦꯜ ꯑꯃꯗꯤ ꯌꯥꯏꯐꯔꯦꯜ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯅꯤꯡꯊꯧꯅ ꯏꯅꯥꯏꯆꯥ ꯀꯣꯅꯨꯡ ꯑꯁꯤ ꯁꯦꯝꯖꯤꯜꯂꯨ ꯂꯩꯀꯣꯜ ꯈꯔꯁꯨ ꯍꯥꯞꯁꯤ ꯀꯨꯏꯔꯔꯣꯏ ꯏꯃꯧ ꯂꯥꯛꯂꯅꯤꯗ ꯑꯗꯨꯅꯔ ꯈꯪꯗꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯦ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯤꯕꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯏ ꯉꯥꯏꯈꯣ ꯑꯩꯅ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯜꯂꯨ ꯍꯥꯏꯕ ꯆꯦꯡ ꯍꯋꯥꯏꯗꯨ ꯌꯦꯟꯈ꯭ꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯌꯨꯝ ꯑꯃꯠꯇ ꯇꯥꯗ ꯂꯣꯏꯅ ꯌꯦꯟꯖꯔꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯂꯩ ꯃꯁꯤ ꯌꯦꯡ ꯑꯉꯝ ꯃꯊꯧꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯁꯥ ꯑꯁꯤꯗ ꯄꯣꯡꯖꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕꯁꯦ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯏꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯄꯤ ꯈꯟꯕ ꯍꯩꯔꯕꯗꯤ ꯐꯅꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯕꯥꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯕꯅ ꯌꯣꯝꯗꯨꯅ ꯂꯩꯅꯕ ꯃꯁꯤꯗꯤ ꯌꯦꯡꯉꯣꯏ ꯅꯪꯅ ꯈꯔ ꯇꯥꯛ ꯈꯣꯠꯇꯅ ꯇꯧꯍꯧ ꯈꯔ ꯂꯩꯇꯦꯡꯒꯗꯣ ꯍꯥꯞ ꯑꯩꯅꯦ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯈꯔ ꯁꯦꯝꯖꯤꯟꯅꯕ ꯍꯥꯏꯔꯛꯄꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯅꯤꯡꯊꯧꯅꯣ ꯅꯨꯃꯤꯗꯥꯡꯅꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯥꯏꯕꯪ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯗꯨ ꯇꯥꯏꯕꯪ ꯇꯨꯡꯈꯨꯜ ꯇꯥꯟꯅꯈ꯭ꯔꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯉꯪꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ ꯈꯨꯠꯅꯣ ꯃꯁꯤꯗ ꯇꯥꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯆꯥꯔꯗꯤ 이북시 뽀카이니다 어떡나 차닝게다 떠오르세 까는데 레이박 아세 아이나 빰두나 아빰 따이방 미오이방 칸두나 짜게 ngasi디 kanasu thoklakpa ude loina tumnagraba male ngasigdi hallage nongalak tawre iriktu yaifarel hoina janaba piba lai se dui sanaba puril hauti he kondadi nasa ipa pazaraga kadai piro bukasi lamada yadrabani yaifarel na munna yengzabada ubada irik haipet ikai wakhalda asuk ningtiba tamba amukta udri 마기 미행시다 그리기 아이기 타모기 미후나 파타방감다 솜리바 다이방 미오이 오이라수 그리기 코이다루리 뿌리오나 그림 잉 둑사기 잉두 너디 로이토키바 따리와니 뚱기바 따리바 로이나 그리 잉어디 야디 카이보 카이노 카이노 빠삭티바 낭아이다 예 이까이 강데 아이부 삭티바 카이나이 아이수 둥 파자바니다 इरिक्ति इकाई तुन सीनकी पाल हे पाल इकोई मजाइबों की मियेंग दो पाल इने कहेगे सोइब कोई था अमरम होख्रे याई फरियल के इरिक लैमगा तपना नुंगसीनरे मिफा संगदगी सु थादोक्लम इरिक की फजबद लुखिदुना मरमदमगी वखलगा काउख्रे याई फरियल लैमया मरक अदुदा इरिक न सानबदु नोकफेट का तौदुना येंगसे इसल इरिक मफम सियामन फजै असुक संखोनमी येंबगी मिटफमगा होनिते येंजरगा दुम लेने नंगी खुंजल इकुप अमतादन लैबा ngamtre ai singauriko nangi wakalda kaure ai sipu ngauri ibong kaidorage ai bo kashidaude irik ado lay mayamgi manakta senki yai pren koithi irik kai lege amuk mangkhre lay ma hektuna singi leira nangsu aigi irik kumna ningthi ko ngahol aigi irik nai pungaw ngahol nuza oi bi magi napada singi leira nangbu ikut asina jinjabu phanglabadi yai pharel na pai belai adudagi irik onthore tawi ko kaiba lau thingi chalase wahai asi hairam laga irik mangkiram yai pharel wahang kaya hangsaduna lai momon ka noksaduna ताइबंग मियोई बसु नत्तब नंबु करिगी थमोय असिदा खोइदारुरी अकीबसु पोक्ट्रे सोमतना पुरेल अदु फजबी नुपी मयाम अदु उबदा ममित थकटलबे नुपी खुदिंग तानरमी ngai khada noi bongta waring yang ta sana kisaibu ya pati asak ipa bazaraka nupi yamana ikhoi ga wari yam sananing raise yam sananing ado noina nasak yam fujido kaisaki yaradi aingon da tayuna aisu noi dong phajaningeba adubura aikhoina phajaise tu sina pisi sai nangsu sa sina pisi saradi nangsu dum phajaradaban
ꯍꯦꯔꯥ ꯅꯥꯄꯤꯕꯨ ꯀꯅꯥ ꯆꯥꯅꯒꯦ ꯅꯣꯏꯁꯨ ꯐꯥꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗꯦ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯁꯛꯁꯤꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯇꯧꯏ ꯏꯇꯥ ꯃꯌꯥꯝ ꯃꯁꯤ ꯅꯨꯄꯥꯁꯤ ꯀꯤꯍꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯁꯥ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯄꯨꯔꯦꯜꯗ ꯈꯪꯍꯜꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯌꯣꯡ ꯑꯣꯟꯗꯨꯅ ꯏꯌꯥ ꯑꯣꯏꯃ ꯀꯔꯤꯅꯣ ꯉꯝꯖꯔꯣꯏꯗ ꯁꯤꯕ ꯇꯥꯏ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯌꯣꯡꯗꯒꯤ ꯍꯨꯏꯗꯒꯤ ꯇꯤꯟꯗꯒꯤ ꯏꯔꯣꯏꯗꯒꯤ ꯂꯣꯏ ꯑꯣꯟꯈ꯭ꯔꯦ ꯑꯣꯏꯃ ꯂꯣꯏ ꯇꯥꯟꯅꯔꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯖꯔꯤꯗ ꯆꯦꯜꯍꯧꯔꯒꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯛꯅꯕꯒꯤ ꯌꯥꯕ ꯅꯠꯇꯦ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯏ ꯄꯨꯔꯦꯜꯗꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯥꯏꯐꯔꯦꯜꯅ ꯇꯞ ꯇꯞ ꯊꯥꯔꯛꯏ ꯑꯣꯏꯃ ꯀꯅꯥꯅꯣ ꯈꯪꯉꯦ ꯍꯩ ꯉꯥꯏꯈꯣ ꯆꯦꯟꯈꯤꯗꯨꯅꯤ ꯑꯩꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯤꯗꯨꯕꯣ ꯅꯪ ꯑꯣꯏꯔꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯉꯥꯎꯔꯒ ꯆꯠꯅꯤꯌꯦ ꯊꯨꯅ ꯌꯥꯏꯐꯔꯦꯜ ꯑꯃꯗꯤ ꯄꯨꯔꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯂꯩꯔꯛꯄꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯩꯅꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯁꯛꯇꯤ ꯆꯦꯟꯕꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯅꯨꯃꯤꯗꯥꯡꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯏꯔꯤꯛꯅ ꯌꯥꯏꯐꯔꯦꯜꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯋꯥꯏ ꯍꯥꯏꯕꯅꯤ ꯇꯥꯟꯅꯔꯛꯀꯅꯨ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯉꯤ ꯁꯦꯕ ꯑꯩ ꯂꯥꯜꯂꯦꯕ ꯅꯠꯇꯦ ꯑꯩꯅ ꯀꯩ ꯍꯥꯏꯒꯦꯕ ꯑꯩꯅ ꯅꯨꯄꯤ ꯑꯝꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯌꯦꯡꯉꯤ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯤꯕ ꯅꯃꯤꯠ ꯑꯗꯣ ꯀꯣꯊꯣꯛꯀꯦ ꯈꯪꯉꯤꯕꯅ ꯑꯣ ꯌꯦꯡꯖꯔꯔꯣꯏ ꯍꯌꯦꯡꯗꯒꯤ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯒ ꯆꯠꯂꯒꯦ ꯃꯤ ꯃꯣꯏꯅꯒ ꯌꯦꯡꯉꯒ ꯑꯗꯣ ꯑꯩꯁꯨ ꯁꯥꯎꯔꯕꯅꯤ ꯑꯩ ꯁꯥꯎꯔꯅꯨꯗ ꯌꯥꯔꯤꯕ ꯑꯩ ꯂꯥꯜꯂꯤꯕꯁꯦ ꯑꯗꯨꯗꯤ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧ ꯍꯥ ꯀꯔꯤ ꯑꯩꯕꯣ ꯇꯥꯍꯧꯗ꯭ꯔꯤꯕꯣ ꯅꯪ ꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯔꯦꯕ ꯌꯥꯔꯦ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜ ꯑꯃꯗꯤ ꯅꯤꯡꯊꯧ ꯂꯨꯋꯥꯡꯗꯨ ꯂꯥꯛꯏ ꯍꯣꯠꯅꯧ ꯍꯧꯖꯤꯛꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯕ ꯀꯥꯏꯗꯦ ꯅꯨꯄꯤꯅ ꯉꯝꯕ ꯌꯥꯏꯐꯔꯦꯜ ꯏꯅꯤꯡꯊꯧ ꯀꯥꯏꯗꯦ ꯄꯨꯔꯦꯜꯅ ꯇꯨꯠ ꯍꯥꯟꯅ ꯌꯥꯝ ꯐꯠꯂꯝꯗꯕꯤꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦꯀꯣ ꯃꯤ ꯂꯩ ꯈꯔ ꯏꯀꯥꯏꯕ ꯈꯪꯅꯁꯦ ꯁꯞꯇ꯭ꯔ ꯐꯠꯇꯕꯤ ꯌꯥꯏꯐꯔꯦꯜꯒꯤ ꯅꯥꯀꯣꯡꯗ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯒꯤ ꯃꯣꯔꯥ ꯁꯨꯔꯦ ꯍꯣꯏꯗ ꯅꯨꯄꯤꯅ ꯉꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯉꯝꯃꯦ ꯀꯤꯟꯆꯥꯅꯤꯅ ꯂꯨꯋꯥꯡꯅ ꯌꯥꯔꯦ ꯂꯥꯎ ꯑꯃꯨꯛ ꯌꯦꯠꯄꯤꯔꯨꯔꯣꯏ ꯃꯤ ꯏꯀꯥꯏꯈ꯭ꯔꯅꯤ ꯂꯥꯛꯆꯔꯤ ꯏꯄꯥ ꯅꯤꯡꯊꯧ ꯃꯈꯥ ꯆꯠꯊꯧꯔꯣꯀꯣ ꯑꯩꯈꯣꯏ ꯂꯩꯕꯗꯤ ꯏꯀꯥꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯍꯩꯃ ꯀꯣꯟꯗꯗꯅ ꯑꯃꯨꯛ ꯂꯩꯔꯦꯅꯦ ꯂꯥꯛꯆꯔꯤ ꯏꯄꯥ ꯅꯤꯡꯊꯧ ꯌꯥꯏꯐꯔꯦꯜꯅ ꯅꯪ ꯅꯠꯇ꯭ꯔꯁꯦ ꯀꯥꯏꯕꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃ ꯅꯪ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯆꯠ ꯅꯪ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇꯅꯤ ꯍꯤꯡꯆꯥꯕꯤꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯆꯪꯂꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯅꯤ ꯑꯩ ꯎꯕꯗ ꯍꯧ ꯊꯥꯒꯩ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯟꯊꯨꯡ ꯐꯪꯉꯔꯣꯏ ꯈꯟꯅꯗꯦ ꯑꯩꯒꯤ ꯃꯟꯇ꯭ꯔꯗꯨ ꯇꯧꯗꯨꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯒꯦ ꯍꯩꯌꯥ ꯑꯣꯜꯂꯦ ꯈꯨꯠꯀꯁꯦ ꯇꯅꯧ ꯍꯤꯡꯆꯥꯕꯤꯒ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯣꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯊꯣꯉꯥꯛꯄ ꯅꯨꯄꯥꯁꯤꯡꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯣꯟꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇ ꯂꯣꯏꯅ ꯉꯥꯎꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯀꯤꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯅꯤꯡꯊꯧ ꯀꯩꯗꯧꯔꯦ ꯊꯣꯉꯥꯛꯄ ꯃꯄꯥꯎꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯃꯥꯕꯨ ꯆꯪꯍꯜꯂꯧꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯔꯨꯕ ꯋꯥꯐꯝꯗꯤ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯆꯪꯍꯟꯕꯤꯔꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯗꯣ ꯇꯥꯁꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯃꯇꯣꯝꯗ ꯆꯪꯍꯜꯂꯧꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯪꯍꯜꯂꯧꯔꯥ ꯃꯇꯣꯝꯗ ꯆꯪꯍꯜꯂꯧꯗ ꯀꯔꯤꯒꯤ ꯅꯣꯏꯅ ꯑꯃꯨꯛ ꯉꯥꯛꯀꯅꯤ ꯑꯉꯝꯕ ꯑꯃꯅ ꯅꯤꯡꯊꯧ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯅ ꯈꯜꯂꯕꯗꯤ ꯐꯠꯇꯦ ꯂꯥꯟꯃꯤ ꯈꯔꯅ ꯉꯥꯛꯂꯒ ꯆꯪꯂꯛꯄꯅ ꯐꯩ ꯈꯜꯂꯤꯕꯅ ꯅꯥꯏꯗꯦ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯑꯩꯒꯤ ꯈꯨꯟꯖꯥꯕꯨ ꯀꯔꯤꯒꯤ ꯏꯅꯥꯏꯅ ꯉꯥꯛꯀꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯒꯨꯜ ꯈꯪꯕ ꯑꯗꯨꯒꯨꯝ ꯑꯩꯅꯁꯨ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤꯗ ꯅꯨꯄꯤ ꯑꯗꯨ ꯆꯪꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯗꯨ ꯃꯇꯤꯟ ꯌꯣꯠꯅꯤ ꯀꯥꯎꯏ ꯃꯃꯤꯠꯁꯤꯡꯗꯨ ꯆꯣꯡꯊꯣꯛꯇꯦꯗ ꯈꯥꯛꯏ ꯏꯅꯤꯡꯊꯧꯕꯨ ꯇꯣꯜꯂꯕꯤꯅ ꯅꯥꯏ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤ ꯄꯥꯎꯗꯝꯖꯒꯦ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯔꯦ ꯑꯩꯒꯤ ꯈꯨꯟꯖꯥꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯡꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯄꯗꯤ ꯅꯤꯡꯊꯧ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯗꯣ ꯌꯤꯌꯥ ꯍꯥꯏꯌꯨ ꯀꯔꯤꯒꯤ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯦ ꯀꯔꯤ ꯅꯪꯒꯤ ꯄꯦꯟꯗꯕ ꯂꯩ ꯅꯤꯡꯊꯧ ꯑꯩꯗꯤ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯆꯗꯦꯗꯣ ꯊꯪꯅꯕ ꯈꯨꯜꯒꯤ ꯈꯨꯟꯖꯥꯅꯤ ꯀꯔꯤ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯅꯤꯡꯊꯧꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯄꯥꯏꯈꯣꯝꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ ꯏꯆꯥꯒꯨꯝꯕꯤ ꯑꯗꯨꯝꯅ ꯀꯞꯀꯅꯨ
ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧ ꯂꯩꯔꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯕ ꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯍꯤꯡꯁꯥꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯟꯁꯤꯜꯂꯒ ꯁꯥꯡꯂꯝ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯊꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯤꯕꯁꯤꯡꯗꯨ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ ꯅꯤꯡꯊꯧ ꯁꯣꯛꯈꯤꯒꯦ ꯇꯧꯕꯗꯨꯗ ꯑꯉꯝꯕꯁꯤꯡꯗ ꯂꯣꯏꯅꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯍꯥꯔꯥꯅꯤꯅ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯥꯁꯨ ꯊꯦꯟꯊꯗꯦ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯤꯡꯁꯥꯕꯤꯗꯨꯗ ꯊꯤꯜꯂꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯥꯕꯨ ꯊꯥꯗꯣꯛ ꯀꯩꯁꯨ ꯂꯩꯇꯕ ꯊꯥꯡ ꯃꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯊꯤꯟꯕ ꯁꯥꯔꯤ ꯏꯅꯥꯏꯁꯥ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯂꯩꯃ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯑꯩ ꯆꯠꯂꯣꯏꯌꯦ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯍꯨ ꯆꯦꯜꯂꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯞꯁꯤꯜꯂꯛꯏ ꯍꯨ ꯆꯦꯜꯂꯕ ꯑꯗꯨꯅ ꯄꯥꯜꯂꯕꯗ ꯃꯍꯥꯔꯥꯅꯤ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯏꯁꯪ ꯁꯪꯕ ꯃꯩ ꯆꯦꯟꯕ ꯍꯧꯔꯛꯏ ꯅꯤꯡꯊꯧꯗꯨ ꯂꯦꯡꯕ ꯌꯥꯈꯤꯗ꯭ꯔꯦ ꯂꯩꯃ ꯀꯩꯗꯧꯔꯒꯦ ꯅꯪ ꯂꯩꯃ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯏꯅꯤꯡꯊꯧ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯊꯧꯅꯥ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯂꯣꯏꯅꯕꯤꯅ ꯑꯋꯥ ꯆꯩꯊꯦꯡ ꯈꯥꯡꯕ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯄꯁꯨ ꯉꯝꯈꯤꯗ꯭ꯔꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧꯕꯨ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯆꯦꯜꯍꯟꯈꯤ ꯅꯥꯇ꯭ꯔꯪ ꯑꯃꯗ ꯂꯩꯍꯟꯈꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯤꯡꯁꯥꯕꯤꯒꯤ ꯃꯈꯥꯗ ꯊꯝꯈꯤ ꯈꯪꯍꯧꯗꯦ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯈꯨꯝꯈꯤ ꯑꯀꯤꯕ ꯐꯪꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯅꯤꯡ ꯇꯝꯅ ꯄꯥꯟꯕ ꯇꯥꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛꯅꯤ ꯇꯥꯏꯕꯪꯀꯅꯥꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯀꯅꯥꯁꯨ ꯑꯩꯅ ꯊꯝꯃꯣꯏ ꯑꯩ ꯍꯤꯡꯆꯥꯕꯤ ꯅꯤꯡꯊꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯑꯄꯥꯝꯕ ꯑꯍꯥꯎꯕ ꯈꯟꯗꯨꯅ ꯆꯥꯔꯒꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯁꯦꯠꯇꯨꯅ ꯊꯛꯂꯒꯦ ꯏꯊꯦꯡ ꯀꯌꯥ ꯌꯥꯏꯐꯔꯦꯟ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯨꯞ ꯈꯪꯊꯣꯛꯊꯣꯔꯛꯏ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯁꯥꯗꯣ ꯏꯔꯦꯡ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯝꯃꯤ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯗꯒꯤ ꯂꯧꯔꯛꯄ ꯃꯇꯝ ꯑꯗꯣ ꯁꯨꯒꯗꯧꯔꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯄꯥꯝꯃꯤ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯊꯣꯛꯀꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯏꯔꯤꯛ ꯍꯥꯏꯐꯦꯠ ꯉꯛꯏ ꯑꯗꯨꯗꯤ ꯅꯪ ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯏꯐꯔꯦꯟ ꯗꯛ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯃꯤꯅꯝꯃꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗ ꯇꯥꯟꯖꯥꯅ ꯌꯥꯗꯕꯗꯒꯤ ꯅꯐꯝꯗ ꯃꯤꯅꯝꯈ꯭ꯔꯦ ꯑꯩ ꯈꯪꯉꯤꯗ ꯅꯪ ꯑꯁꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯉꯥꯏꯈꯣ ꯑꯗꯨ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯌꯥꯏꯐꯔꯦꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯃꯤ ꯅꯪ ꯌꯥꯎꯗ ꯑꯩ ꯍꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯔꯤꯛꯀꯤ ꯈꯨꯗꯥꯡ ꯆꯦꯠꯅ ꯄꯥꯏ ꯏꯔꯤꯛ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯀꯔꯝꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯏꯕꯨꯡ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯏ ꯁꯣꯝꯗꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯁꯂꯥꯛ ꯃꯦꯂꯥꯛ ꯁꯥꯔꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯁꯨ ꯑꯉꯥꯎꯕ ꯃꯤ ꯑꯃꯒꯨꯝ ꯂꯩꯕꯥꯛ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯆꯥꯔꯒꯦ ꯆꯥꯅꯤꯡꯕ ꯊꯛꯂꯒꯦ ꯏꯈꯦꯡ ꯀꯌꯥꯕ ꯏꯕꯨꯛ ꯑꯁꯤ ꯊꯟꯅꯕ ꯍꯤꯡꯁꯥꯕꯤꯗꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯅꯨ ꯀꯅꯥꯝꯇ ꯆꯦꯟꯈꯤꯅꯨ ꯏꯕꯨꯛ ꯑꯁꯤ ꯂꯥꯝꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯃꯁꯛ ꯐꯖꯕꯤ ꯑꯉꯥꯡ ꯑꯁꯤ ꯐꯥꯗꯨꯅ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯎꯔꯅꯤꯗ ꯁꯤꯗꯤ ꯇꯤꯟꯒ ꯇꯥꯏ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯆꯥ ꯍꯤꯡꯁꯥꯕꯤꯅ ꯐꯥꯈ꯭ꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯒꯤ ꯏꯆꯥ ꯃꯃꯥꯏꯒꯤ ꯊꯥꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯦ ꯏꯆꯥꯕꯨ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯅ ꯑꯣꯏꯅꯝꯈ꯭ꯔꯦꯗ ꯃꯅꯝꯒꯁꯤ ꯏꯅꯨꯡ ꯅꯨꯡꯁꯤꯈꯩ ꯁꯤꯗꯤ ꯄꯦꯟꯗꯦ ꯑꯗꯨꯝ ꯆꯥꯅꯤꯡꯒꯤꯗ ꯇꯧꯔꯤꯁꯦ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯍꯤꯡꯁꯥꯕꯤꯅ ꯑꯣꯠꯄꯗ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯆꯥꯔꯝꯃꯤ
ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯤ ꯍꯤꯡꯆꯥꯕꯤꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯅ꯫ ꯏꯆꯦ, ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯀꯤꯔꯦ꯫ ꯃꯈꯣꯏ ꯇꯥꯗꯗꯣ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯕꯅꯤ ꯑꯩꯅ꯫ ꯌꯥꯗꯦ, ꯏꯆꯥ ꯑꯃꯈꯛ ꯂꯩꯖꯕꯁꯤ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯈꯟꯕꯗ ꯏꯆꯥꯁꯤ ꯂꯩꯐꯝ ꯈꯪꯗꯦ, ꯊꯋꯥꯏꯁꯤ ꯋꯥꯗꯕ ꯉꯝꯗꯦ꯫ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯐꯥꯔꯒ ꯆꯥꯔꯤꯁꯦ꯫ ꯈꯨꯜ ꯑꯁꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯜꯂꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯧ ꯀꯤꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯗꯧꯔꯕꯅꯤ꯫ ꯅꯠꯇꯦ, ꯈꯨꯟꯖꯥ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧ ꯑꯁꯤꯗ ꯀꯔꯤ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥꯟꯅꯗꯤ ꯏꯅꯤꯡꯊꯧꯁꯦ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯥꯝꯅ ꯈꯟꯕꯅꯤ꯫ ꯏꯅꯤꯡꯊꯧꯗ ꯅꯠꯇ ꯃꯥꯜꯂꯤ, ꯑꯉꯝ ꯑꯊꯧꯈꯩꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪꯗ ꯂꯣꯏꯅ ꯊꯨꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯩꯃ ꯃꯍꯥꯔꯥꯅꯤꯁꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯦ ꯍꯥꯏꯅ ꯇꯥꯏ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯖꯥꯏꯕꯨꯡꯉꯣꯗꯨꯁꯨ ꯍꯜꯂꯛꯇꯦ꯫ ꯃꯥꯗ ꯍꯜꯂꯛꯂꯕꯗꯤ ꯈꯔ ꯁꯥꯐꯒꯗꯕꯅꯤ꯫ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯀꯤꯔꯦ ꯍꯤꯡꯆꯥꯕꯤ ꯊꯦꯡꯅꯅꯤ ꯈꯟꯕꯗ꯫ ꯑꯁꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯗꯣ꯫ ꯏꯔꯤꯛ ꯂꯩꯕꯥꯛꯇꯅꯤ, ꯅꯨꯃꯤꯗꯥꯡꯅꯤ, ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯂꯨꯋꯥꯡ ꯅꯤꯡꯊꯧꯅ꯫ ꯅꯨꯄꯥꯃꯆꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯔꯤꯛꯀꯤ ꯋꯥ ꯇꯥꯁꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯝꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯖꯔꯒꯦ ꯍꯥꯏꯅ ꯅꯤꯡꯂꯤ꯫ ꯏꯄꯥꯒꯤ ꯏꯔꯤꯛ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯄꯥ ꯊꯤꯡꯗꯦ꯫ ꯉꯁꯤ ꯐꯥꯎ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯊꯤꯡꯂꯣꯏ꯫ ꯏꯆꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯏꯄꯥ ꯈꯪꯏꯗ꯫ ꯏꯔꯤꯛ ꯍꯥꯏꯐꯦꯠ ꯏꯀꯥꯏ꯫ ꯏꯄꯥꯒꯤ ꯌꯥꯊꯪꯇꯕꯨ ꯉꯥꯏꯖꯔꯤꯌꯦ, ꯅꯆꯥ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ꯫ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ, ꯆꯪꯖꯔꯣ ꯅꯪꯒꯤ ꯀꯥꯗ ꯅꯇꯥꯁꯤꯡꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯍꯧꯈꯤꯒꯦ꯫ ꯌꯥꯏ ꯐꯔꯦ, ꯑꯩꯒꯤ ꯏꯆꯥ ꯏꯔꯤꯛ ꯑꯁꯤꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦꯗꯣ꯫ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯣꯏꯒꯤ ꯈꯨꯜꯗ? ꯄꯥꯅꯤꯡꯊꯧ, ꯅꯤꯡꯊꯤ ꯈꯨꯜꯒꯤ ꯄꯥꯅꯤꯡꯊꯧꯅ ꯃꯃꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯖꯔꯦ꯫ ꯏꯔꯤꯛꯄꯨ ꯑꯩꯍꯥꯛꯅ ꯉꯥꯛꯊꯣꯛꯆꯒꯦ꯫ ꯑꯩꯅ ꯆꯠꯄ ꯃꯐꯝꯗ ꯃꯥꯕꯨ ꯄꯨꯖꯈ꯭ꯔꯒꯦ꯫ ꯃꯁꯤꯗꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯌꯦꯡꯉꯣ, ꯑꯩꯒꯤꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯁꯨꯔꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯕꯗ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯅꯪꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌా ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯤꯡꯆꯥꯕꯤ ꯅꯤꯡꯊꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ? ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗꯤ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯊꯣꯛꯄ ꯌꯥꯅꯤ꯫ ꯀꯔꯤꯒꯤ? ꯋꯥꯔꯤ ꯌꯥꯝꯅ ꯂꯩ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥꯔꯝꯂꯤꯕ ꯑꯁꯤ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨꯗ ꯏꯔꯤꯛꯄꯨ ꯍꯥꯠꯐꯝ ꯃꯇꯝꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯏꯄꯥꯅ ꯊꯤꯡꯗꯦ꯫ ꯃꯥꯅ ꯁꯥꯎꯔꯛꯂꯕꯗꯤ ꯃꯤꯀꯨꯞꯇ ꯂꯩꯕꯥꯛ ꯑꯗꯨ ꯇꯨꯝꯒꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯇꯥꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯀꯥꯟꯗ ꯈꯛ ꯁꯨꯔꯨꯡ ꯑꯁꯤ ꯍꯥꯡꯒꯅꯤ꯫ ꯏꯄꯥꯒꯤ ꯏꯔꯤꯛ, ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯏꯔꯤꯛꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯃꯄꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯩ꯫ ꯌꯦꯛꯅꯕ ꯀꯌా ꯂꯥꯛꯂꯕꯁꯨ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯏꯄꯥꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯁꯤ ꯍꯥꯞꯂꯕꯅꯤ ꯏꯆꯥꯗ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯁꯥꯎ ꯄꯔꯩ ꯆꯦꯟꯕ ꯌꯥꯗꯦ꯫ ꯏꯄꯥꯒꯤ ꯏꯔꯤꯛ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ꯫ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯏꯔꯤꯛꯈꯣꯏ ꯊꯣꯛꯂꯛꯂꯤ꯫ ꯏꯔꯤꯛꯅ ꯆꯠꯈꯤꯕ ꯎꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯣ ꯀꯞꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ, ꯏꯇꯥ, ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ꯫ ꯂꯥꯛꯀꯦ ꯏꯇꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯁ, ꯍꯤꯡꯗꯣꯏ ꯃꯥꯜꯂꯤ꯫ ꯁꯤꯗꯩꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯑꯃ ꯎꯔꯅꯤꯅ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯏꯔꯤꯛ, ꯅꯪꯒꯤ ꯍꯧꯗꯣꯡ ꯑꯃꯨꯛ ꯑꯣꯟ, ꯎꯆꯤ ꯑꯃꯨꯛ ꯑꯣꯟ ꯇꯧꯕꯗꯨ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧꯅ ꯑꯣꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯍꯦꯛ ꯑꯣꯜꯂꯕ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯈꯨꯟꯖꯥꯁꯤꯡꯅ ꯕꯨꯠꯅꯤ, ꯁꯛꯇꯤ ꯆꯦꯟꯕꯤ ꯅꯨꯄꯤꯅ ꯈꯪꯈꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯩꯅꯥ ꯄꯤꯛ ꯄꯤꯛ ꯀꯥꯞꯄꯤꯗꯣ ꯑꯗꯨꯒ ꯀꯥꯞꯄ ꯌꯥꯗꯦꯀꯣ꯫ ꯑꯁ, ꯅꯪꯁꯨ ꯉꯥꯡꯉꯤ꯫ ꯃꯥ ꯈꯪꯉꯤꯁꯦ ꯏꯄꯥꯅꯤꯈꯛ꯫ ꯀꯔꯤꯒꯨꯝꯕ ꯅꯆꯤꯟ ꯌꯥꯎꯔꯕ ꯅꯪ ꯅꯆꯤꯟꯗꯣ ꯄꯣꯔꯣꯡ ꯍꯩꯇꯨꯞ ꯁꯥꯔꯦ ꯈꯛ꯫ ꯑꯁ, ꯀꯤꯔꯦꯗ꯫ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯤꯆꯪꯗꯒ ꯂꯩꯈꯤ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯆꯠꯄ ꯉꯝꯃꯔꯣꯏ ꯁꯤꯗꯒꯤ꯫ ꯀꯣꯅꯨꯡ ꯇꯥꯅ ꯆꯠꯄ ꯀꯥꯏ ꯉꯝꯗ꯭ꯔꯦ꯫ ꯑꯍꯤꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯁꯦ꯫ ꯊꯥꯁꯤꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯤ ꯉꯁꯤꯗꯤ꯫ ꯏꯔꯤꯛꯅ, ꯏꯕꯨꯡ ꯄꯨꯔꯦꯜ, ꯀꯌꯥꯝ ꯋꯥꯔꯒꯦ? ꯌꯥꯝ ꯋꯥꯔꯤ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ꯫ ꯅꯣꯏ ꯑꯅꯤꯗꯤ ꯌꯦꯡꯅ ꯌꯦꯡꯅ ꯂꯥꯛꯄꯗ ꯋꯥꯔꯝꯃꯣꯏꯅꯦ꯫ ꯋꯥꯍꯜꯂꯣꯏꯒꯦꯁꯦ꯫ ꯃꯤꯀꯨꯞ ꯑꯃꯗ ꯀꯣꯅꯨꯡ ꯌꯧꯅꯤꯡꯕ꯭ꯔꯥ? ꯋꯥꯕꯩ ꯍꯥꯏꯔꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯐꯃꯨꯡ ꯌꯧꯅꯤꯡꯉꯤ꯫ ꯑꯗꯨꯗꯤ ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ꯫ ꯏꯕꯨꯡ ꯌꯥꯏꯐ, ꯅꯪꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯨ꯫
Puril mit usilaga mo thebo lalam na kini usil. Yare pango konong yorobani. Ay, asing may yoro larim nang diya may na. Adani, ay nasakti siya mi dupi ay siya. Yay, nang yan, isya. Kaya da thongak pa singsi. Nakok laga tumulay. Moy di khang pontin, hay ma. Pausil liya mong thong dagi. Yare, nang ngang mo duwaramani, jangasi. Yore na mong ngang higay, iri, lao. Puril, iya, moy ni kagsangki. Mabuk pataba tong, hay, nabuk pataba tong, jangminasi. Irik pupuduna ningthi leibakta amuk halakle yai phareldu irik kaloina na sanglai konungda mapai bu mapai kombada ikai khumnabu utli onthok na sangkho na ningthi reda imo oige dori bisini isa ta nupi masa nangdi kari guldagi apok bigina kari minglen ko baba magi nai bada kana su leichi mabu nasano oigi lamdang oiduna lebak asingak sagi haina khani wahai si hairakpada irik na mamit sangtok tu na yenglai Yai Pharel tumilayo haibagi matagum ingit daw. Isagi apambadi, napai isu apambadi. Afaba numit taban yengduna, isago ipana luhong biragi. Yai Pharel, mama maharani ko yengi. Urak trabada, imabu karay idlegi. Masai lakli kanglaga karigi thorakti, machay bu warurira. Asi hairaga sangi daw. Ima, nasalai. Ngay ko ipagi pari, namabu kaurat. Karigi, ima. Ikaw bukaw. Namado, nadom sa masangam di haidana, matang kara siya ba si bitaw gihay na saki, halaklanita. Mabo, dom sa masangam di hay ba? Ning tawdo, makatara ka ni kangdana. Yari, potaro, isang waram na, imong tibasat pa da. Pabasidi. Numidang, keng silakli, hing sabi do konong nga duda, masak mataw pasabi, nupi mo ondo na sali. Yai Pharel su tumbayada konong nga duda sali, Puril su inaray. Yai Pharel na lakpado, uhawdra do na, hingsabi do ni waisil, hingsabi do, ikat kay, tusin. Oy ma, ayo! Sopriza, uhawda daw ba ni? Hingsabi do, Yai Pharel da sado ka yengi. Sokti, ada kitang nabay wani. Ayo! Puril, mazay bungo, kasi daw di ko. Hingsabi do mariga kondo na. Ay ma, mazay bungo oira, ay di kangundre, Kaida soke, toklo pazarida tawise. Sidi, hingsabi ay su, nupa pamiyebo. Kanade, ay pasabada ngawhalaga, ay ginupa oy toke. Aduga, leibak asi ining tamke. Hingsabi do, irang minok ka tawri sak aduga. Puril sirol tawi makyato, chingtak na hayre. Setla sida, yingindre, nupi sigi miyeng na yingse, irang amataw, yingindre, mitsinare. Mari ikon ko laga, kota, sopro. Mazay bungo, chatlage hayro. Ngay ko, wari ngayag sana kisi. Hay ma, ngay ko, ay giming ningti, ay si... Ijal, ay si miya mo na ngay naman. Hayeng matang sabada ang wari tawsi ko. Hingsabi do ka na yeng do na. Ay gikuta taki babu, nanto ero. Masap asida sa top tong pamoy na tawise. Hingsabi masukang irig, mapam asida layre hayba. Irik layre kanglabada hingsabi laypam kangje. Ningthau na masaluhonglani hayna laybakong zaw tilami. Sauraba konong adugi, pazaraba ningtiraba, paklaba, angam mathaw punpam aduda tillari, laybak niya marak aduda, duhong ni hayda na sinbadugi unatay na bada, irik po, yoling kaya na pazindu na tami. Irik maso, isam-sam basay, saklo lotni, Yai Pharel di haraw-haraw tuklagpan, taramliba matawa aduda. Irik, kanyo taramlibse, Papa, irik po paziliba karigino. Ngasi Purnima namit asida, mabu katpo tari. Kaino pa na haydo, kanada kari katoy ba? Kanagi papa, kari na titlay da na ningthaw ay ngonda. Kanalay, nupa si pazil. Papa, hingsabi do, pi amuba ama na makokumzin do na kubaku do na toglay. Ay gitaway mabudi, sok payari do. Ngasi ayagi numit asida mahabu pasin duna tamba haibase ay pamti. Asuk pasaba nang nasawbase. Paksa dita. Tuy! Soka no! Nang ka na no! Mapamasida kayo wala ko. Karino, mapamasita oram libase. Hayo, nang ka na no! Ay bukang ningbaro. Kayagi no, adok sawri mo. Sakyan ba tamba, saw kinunang ayagi. Kanano? Nang kanano? Ay, buro,
ꯌꯥꯝ ꯉꯥꯏꯉꯝꯗꯦꯗ ꯅꯨꯄꯥꯁꯦ ꯀꯅꯥ ꯂꯩ ꯅꯨꯄꯥꯁꯤ ꯐꯥꯖꯤ ꯃꯈꯨꯠ ꯑꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩꯕꯨ ꯐꯥꯒꯅꯤ ꯐꯥꯔꯤꯕ ꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛ ꯄꯥꯕꯥ ꯅꯪꯅ ꯀꯔꯤꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯇꯥꯟꯖꯥꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯁꯣꯜꯂꯕꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯅꯥꯏ ꯑꯃꯅ ꯃꯉꯛ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ ꯌꯥꯏꯐꯔꯦꯜ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯦ ꯏꯃꯥꯒꯤ ꯌꯥꯏꯐ ꯏꯆꯥ ꯏꯃꯥꯗ ꯀꯔꯤꯒꯤ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯏꯃꯥ ꯑꯩꯒꯤ ꯏꯃꯥ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯁꯣꯜꯂꯕꯤ ꯃꯃꯥꯕꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯕꯤ ꯑꯗꯨꯗ ꯃꯩꯁꯥ ꯐꯪꯂꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯀꯜꯂꯝꯃꯤ ꯃꯃꯥꯅ ꯆꯩꯅꯥ ꯈꯥꯡꯕ ꯎꯕꯗ ꯃꯆꯥ ꯑꯣꯏꯕ ꯃꯥꯗꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯝꯃꯤ ꯀꯔꯝꯕ ꯃꯆꯥꯅ ꯃꯃꯥꯗ ꯁꯣꯛꯄꯗ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯌꯦꯡꯂꯤꯕ प्रꯖꯥꯁꯤꯡꯁꯨ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯕꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯌꯦꯡꯕ ꯅꯠꯇꯅ ꯌꯥꯏꯐꯔꯦꯜ ꯃꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯀꯜꯍꯜꯂꯝꯃꯤ ꯃꯆꯥꯅ ꯆꯩꯅꯥ ꯈꯥꯡꯕ ꯎꯕꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯈꯦ ꯉꯥꯛꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯁꯦꯝ ꯁꯥꯔꯣ ꯏꯃꯥ ꯌꯦꯛꯄ ꯉꯝꯗ꯭ꯔꯦ ꯏꯈꯦ ꯉꯥꯛꯇ ꯌꯥꯏꯐꯔꯦꯜ ꯃꯃꯤꯠ ꯃꯤꯄꯥꯟꯗꯒꯤ ꯏ ꯆꯦꯟꯊꯔꯛꯏ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯦ ꯅꯆꯥ ꯂꯩꯔꯤꯉꯩꯗ ꯏꯃꯥꯕꯨ ꯃꯇꯨ ꯅꯥꯕ ꯁꯣꯛꯍꯜꯂꯣꯏ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯣꯏ ꯑꯩꯅ ꯉꯝꯃꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯩꯒꯤ ꯑꯣꯏ ꯃꯣꯏꯅ ꯉꯝꯃꯤ ꯃꯣꯏ ꯑꯣꯏꯈꯤꯁꯅꯨ ꯑꯩ ꯅꯨꯄꯥ ꯀꯩꯗꯧꯉꯩꯗ ꯑꯩ ꯃꯥꯏ ꯂꯩꯇꯨꯅ ꯆꯦꯜꯂꯣꯏ ꯀꯔꯝꯅ ꯅꯪꯅ ꯄꯥꯟꯅꯒꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ ꯏꯃꯥꯒꯤ ꯌꯥꯏꯐꯔꯦꯜ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯏꯆꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯣꯏ ꯆꯠꯂꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯣ ꯑꯩ ꯆꯠꯂꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯏꯃꯥ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯣꯏ ꯌꯥꯏꯐꯔꯦꯜꯗꯨ ꯀꯟꯅ ꯂꯥꯎꯏ ꯌꯥꯏꯐ ꯁꯤ ꯆꯠꯂꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯛꯄꯤꯔꯣ ꯏꯆꯥꯕꯨ ꯐꯨꯕ ꯂꯦꯞꯄꯤꯔꯣ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯑꯣꯜꯂꯛꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯀꯅꯥ ꯂꯩ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯁꯤ ꯍꯥꯠꯇꯣꯛ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤ ꯏꯅꯤꯡ ꯇꯝꯅ ꯄꯥꯟꯈꯤ ꯌꯥꯏꯐꯔꯦꯜ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯏ ꯃꯇꯥꯎꯅ ꯋꯥꯕ ꯎꯕꯗ ꯄꯨꯔꯦꯜ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯏꯐꯔꯦꯜꯕꯨ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ ꯃꯥꯌꯣꯛꯅꯕ ꯉꯝꯂꯔꯣꯏ ꯏꯃꯥꯗꯤ ꯑꯩꯅ ꯉꯥꯛꯍꯧꯔꯒꯦ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯦ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ ꯆꯦꯟꯈ꯭ꯔꯣ ꯃꯆꯥꯏꯕꯨꯡꯉꯣ ꯆꯦꯟꯈ꯭ꯔꯣ ꯏꯃꯥꯒꯤ ꯄꯨꯔꯦꯜ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯦꯟꯃꯤꯟꯅꯈ꯭ꯔꯣ ꯏꯃꯥꯒꯤ ꯋꯥꯔꯅꯨ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯆꯦꯟꯈ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯏꯐꯔꯦꯜꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯌꯥꯏꯐꯔꯦꯜꯗ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯤꯜꯂꯛꯄꯒ ꯄꯨꯔꯦꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯤ ꯄꯨꯔꯦꯜ ꯃꯆꯤꯟꯗꯒꯤ ꯏ ꯎꯔꯛꯏ ꯃꯆꯥꯏꯕꯨꯡꯉꯣ ꯆꯦꯟꯈ꯭ꯔꯁꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯣ ꯂꯝꯗꯝ ꯑꯁꯦ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯆꯦꯟꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯃꯆꯥꯏꯕꯨꯡꯉꯣꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯒꯅꯤ ꯈꯨꯟꯖꯥ ꯀꯌꯥꯁꯤꯁꯨ ꯃꯥꯡꯕ ꯇꯥꯔꯦ ꯆꯦꯟꯈ꯭ꯔꯣ 이마 말하니 맞아 이거 pural nang kadar si mitpang pural nokpet tawrai mitludagi pirang sintharai yaiparelgi khudang chikna paiduna ida eigi masai ko ipama maharani thakredu thawai matawgidamak yaiparel khangma ngamdri sauningbana mathaunasu thokpa ngamda nupa nattabagum hik kaplai matambak tu purelbu pothahanduna sejat konsilaga kappi imagi yaiparel mapamase thadoptuna chelo mamana hairaklabada yaiparel ngamda haugatuna chenki tuson mansona selibaduda masing thingamdraba tenjai kayana nong tarakpagum yaiparel da tarai masen tumlaba tenjai amana panduna yaiparel wakhal mangduna leimaidu upsinki imagi yaiparel imadi manglidana ayibu tado ayigi izada sokkano imagi yaiparel imana kaurisi tadro phasinduna thambana maharani lengba ngamti masai matauda kapsabana ta upai leiti ngasai digi yenglibi irik magi thawai yaiparel na soklakpa ubada asau poklaktuna magi sakti sisinaduna mabu phari biyot adu thadalai
ꯃꯁꯥꯒꯤ ꯑꯁꯥꯎꯕ ꯐꯥꯖꯤꯟꯕ ꯉꯝꯗꯈꯩ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯥꯒꯤ ꯍꯩꯁꯤꯡꯂꯤꯕ ꯃꯒꯨꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨ ꯃꯩꯅ ꯆꯥꯛꯍꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯀꯥꯏ ꯀꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯐꯩ ꯈꯪꯒꯅꯤ, ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯄꯨꯊꯣꯛꯇꯨꯅ ꯅꯪꯕꯨ ꯃꯥꯌꯣꯛꯅꯒꯦ꯫ ꯑꯣꯟꯊꯣꯛꯅ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯩꯅ ꯄꯥꯝꯕꯗꯣ ꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯇꯣꯔꯥ ꯇꯨꯍꯟꯒꯦ, ꯊꯨꯒꯥꯏꯒꯦ꯫ ꯏꯔꯤꯛꯅ ꯆꯦꯟꯈ꯭ꯔꯣ ꯍꯤꯡꯆꯥꯕꯤ, ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯈꯨꯟꯖꯥ ꯑꯃꯅ ꯑꯣꯏꯃ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ, ꯃꯩꯅꯦ ꯃꯩ ꯉꯥꯛꯇ ꯊꯋꯥꯏ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ꯫ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯇꯧꯔꯤꯕꯁꯦ꯫ ꯁꯝꯁꯤꯁꯨ ꯃꯩ ꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯁꯤꯡ ꯑꯁꯤꯗ ꯍꯦꯛꯇ ꯃꯝ ꯂꯥꯎꯅ ꯆꯣꯡꯊꯔꯛꯀꯦ꯫ ꯍꯩ ꯐꯤꯅꯥꯠꯀꯗꯣ ꯇꯥꯖꯧꯔꯁꯨ ꯍꯧꯖꯤꯛ ꯐꯤꯅꯥꯠ ꯈꯨꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯆꯦꯜꯂꯣ, ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯤꯡꯆꯥꯕꯤꯅ ꯇꯥꯟꯅꯔꯦ꯫ ꯄꯥꯏꯁꯤꯜꯂꯛꯂꯦ, ꯍꯣꯏꯃ ꯆꯥꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯛ ꯊꯤꯕ ꯍꯤꯡꯆꯥꯕꯤꯁꯤ ꯆꯥꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯂꯦ꯫ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯅ ꯃꯩꯗ ꯄꯪꯆꯥꯛꯇ ꯆꯥꯛꯍꯜꯂꯦ, ꯆꯦꯟꯐꯝꯒ ꯈꯪꯗꯦ꯫ ꯑꯀꯥꯏ ꯑꯇꯣꯏ ꯃꯌꯥꯝ ꯊꯣꯛꯏ꯫ ꯈꯨꯟꯖꯥꯁꯤꯡ ꯀꯌꯥ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗ ꯁꯤꯈ꯭ꯔꯦ꯫ ꯍꯟꯕ ꯂꯩꯇ ꯍꯤꯡꯆꯥꯕꯤꯒ ꯏꯔꯤꯛꯀ ꯑꯉꯝꯕ ꯁꯛꯇꯤꯗ ꯃꯥꯌꯣꯛꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯐꯔꯦꯜ ꯋꯥꯈꯜ ꯂꯥꯛꯏ꯫ ꯇꯦꯟꯖꯩ ꯃꯥꯅ ꯄꯥꯜꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯨꯕꯅꯤ꯫ ꯏꯔꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦ ꯑꯃꯨꯛꯇ ꯇꯞꯊꯧ꯫ ꯈꯨꯟꯖꯥ ꯀꯌꯥꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯦꯞꯄꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯑꯁꯥꯎꯕꯗ ꯇꯞꯊꯧꯁꯤ ꯑꯃꯨꯛꯇ꯫ ꯏꯔꯤꯛꯇꯨ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯕꯨ ꯈꯥꯝꯒꯅꯣ! ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯛꯏ꯫ ꯌꯥꯏꯐꯔꯦꯜ ꯂꯣꯡꯅ ꯇꯥꯏ꯫ ꯏꯔꯤꯛꯅ ꯍꯤꯡꯆꯥꯕꯤꯗꯨ ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯏꯔꯤꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ꯫ ꯏꯔꯤꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯞꯈꯤꯕ ꯃꯒꯨꯟ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤ꯫ ꯌꯥꯔꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯃꯥꯕꯨ ꯁꯣꯛꯄ ꯌꯥꯕ꯭ꯔꯥ? ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯌꯥꯏꯐꯔꯦꯜ ꯁꯣꯛꯄ ꯌꯥꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤꯗꯨ ꯍꯥꯠꯂꯁꯨ ꯃꯥꯒꯤ ꯑꯁꯥꯎꯕꯗꯤ ꯍꯦꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯨꯝꯗꯦꯗ ꯈꯥꯛꯏ꯫ ꯇꯞꯊꯧ ꯌꯥꯗ꯭ꯔꯕ ꯏꯔꯤꯛꯀꯤ ꯃꯇꯧꯗ ꯌꯥꯏꯐꯔꯦꯜꯅꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯏꯔꯤꯛꯀꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯗꯨ ꯄꯨꯂꯞ ꯇꯨꯝꯒꯅꯤ꯫ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯥꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯌꯥꯏꯐꯔꯦꯜ ꯍꯥꯏꯐꯝ ꯈꯪꯗ ꯋꯥꯔꯝꯃꯤ꯫ ꯀꯔꯝꯅ ꯏꯈꯨꯠ ꯑꯁꯤꯗ ꯃꯥꯕꯨ ꯑꯩꯒꯤ ꯈꯨꯟꯖꯥ ꯀꯟꯗꯕ ꯌꯥꯗꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯀꯥꯏ ꯀꯥꯏꯗꯨ ꯆꯦꯟꯅꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯕ ꯎꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ? ꯑꯩꯅ ꯋꯥꯕꯗꯤ ꯋꯥꯖꯁꯅꯨ, ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯕꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩ ꯀꯩꯗꯧꯅꯤ? ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯥꯕꯨ 이곳 아시나 행감라이 마부 이곳 아시나 행감라 행감라이 와팜 kaya hangsaduna makut aduna pairiba maya tharoba thang adu paikhatli milu anida pirang sinthari 행감라이 이릭 파타바 ngamdraba saw maithong aduga loinana irik yai pharel do onsilai tanza tuda yai pharel na thimdaba tawda iriki manga kakshri kaino ina toribasi 자, 이익 당아도 레마이다 뽑다운 타대. 이익 이나 삐직 깝라바 망악 야우자바 농시비 마기 항상 아도 꼰두나 삐나 깝사이 하이팜 캉다 앙아우바 마기 마타우고. 이익 아이 뭐라고 그랬고 군장 얌간 마빠오기보다 녹시비는 뭐 이건 이래 여러이 이래 이마기 야이파랴 까이는 이산에 떠리면서 이마 늦자네 떠리지 까이도 하이파 늦자 강트리파 늦자 가오래 이마 늦자 가오래 까이나 나시기는 믿으시고 자기는 지레바 상담부 우스게 하이 이 가울랑 능아이자라 하늘이 오늘 땡나마다 이자기 아와보이다 이마 ꯍꯤꯡꯁꯥꯕꯤꯗꯨ ꯁꯤꯈ꯭ꯔꯕꯗ ꯍꯤꯡꯁꯥꯕꯤꯗꯨꯒꯤ ꯃꯟꯇ꯭ꯔꯅ ꯇꯔꯪ ꯆꯠꯍꯜꯂꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯂꯩꯃ ꯏꯄꯥꯒꯤ ꯌꯥꯏꯐ ꯀꯔꯤꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯁꯤꯕꯣ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ ꯂꯩꯃ ꯀꯩꯗꯧꯔꯦ ꯅꯁꯥꯅ ꯑꯎ ꯏꯁꯣꯟ ꯏꯪꯅ ꯍꯤꯡ ꯀꯣꯅꯨꯡ ꯑꯁꯤꯅ ꯏꯀꯥꯏ ꯀꯥꯏꯔꯦꯗꯅ ꯑꯀꯥꯏ ꯑꯇꯣꯏ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯁꯨꯛ ꯀꯤꯅ ꯆꯦꯜꯂꯤꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ
ꯅꯤꯡꯊꯧ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯈꯔ ꯁꯥꯐꯔꯝꯃꯤ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥꯕꯨ ꯁꯦꯝꯖꯤꯟꯕ ꯍꯧꯈꯤ ꯌꯥꯏꯐꯔꯦꯜꯗꯤ ꯏꯔꯤꯛꯀꯤ ꯋꯥꯈꯜꯗ ꯃꯤꯀꯨꯞ ꯑꯃꯗ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯌꯥꯏꯐꯔꯦꯜ ꯏꯔꯤꯛꯄꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ 이래 자 ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯗꯤ ꯑꯁꯨꯝꯅ ꯊꯣꯛꯅꯕ ꯑꯣꯏꯔꯕ ꯑꯃꯨꯛꯇꯗꯤ ꯏꯅꯥꯛꯇ ꯍꯜꯂꯛꯈꯣꯕ ꯀꯨꯏꯔꯦ ꯅꯪꯒꯤ ꯁꯛꯇꯝ ꯎꯗꯕ 이군 씨는 아이 강마가 없니 아이는 거리시 따져 이제 아무것도 굽노 야이파렐 이릭나 폼키부 마팜마두다 빰비에 타람이 그리고마 우빠라 시나마 웅마리 파나 마히 마롱 야락락대 이bun기 나타 난 아무 갈락대 하이드 갈락해거 matam masu haukhre upal masu masa mariang phanduna jauna sangna hauki mahisu yalari upal adugi manaktagi yaifarel mikup amata hendokkhidri ningamdana mapunsi su palenki masagi nungaigadaba thadoklaga khunja singgi khanduna masagi nungsibibu makut makna hatkibani